Good morning. Ngasigi carding may narase. Ngasi sagon se numit. Sagon se numit se number dana 25 lere. Aduga color dana yellow machu se na bibi ko hangapan machu gumba kai gumba ngasi dress set pado oiro keno ma ko. An important na bataba ama chat to inen haraga di. Ain toroga set bibi ko. Ado Thursday isu money ritual to boko pa dum ba am to bibi ko. Aduga amano ko crystal se ko. ꯂꯩꯕ ꯃꯇꯝꯗꯀꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯃꯐꯝꯗꯒꯤ ꯂꯩꯕꯤꯌꯣꯀꯣ ꯑꯣꯟꯂꯥꯏꯟ ꯑꯣꯏꯇꯥꯔꯒꯁꯨ ꯑꯣꯟꯂꯥꯏꯟ ꯆꯦꯛ ꯇꯧ ꯐꯖꯅ ꯍꯥꯏꯗꯤ ꯔꯤꯚ꯭ꯌꯨꯁ ꯆꯦꯛ ꯇꯧꯀꯣ ꯍꯥꯏꯗꯤ ꯌꯣꯜꯂꯤꯕ ꯀꯩꯅꯣ ꯑꯦꯃꯥꯖꯣꯟꯗ ꯀꯩꯗ ꯄꯪꯊꯥ ꯊꯥꯒꯠꯄꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝꯕꯒꯨꯝꯕ ꯂꯩꯒꯅꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯏꯟꯇꯦꯟꯁꯟꯗ ꯌꯨꯁ ꯇꯧꯗꯣꯏꯅꯤꯅꯀꯣ ꯀ꯭ꯔꯤꯁꯇꯜ ꯁꯤꯕꯁꯦ ꯑꯗꯣ ꯁꯄꯣꯁ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯂꯩꯅ ꯈꯜꯂꯁꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯈꯟꯕꯗ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯌꯣꯜꯂꯝꯗꯧꯗꯤ ꯃꯥꯟꯗꯦꯀꯣ ꯑꯗꯣ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯑꯗꯨꯝ ꯑꯩ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦꯕ ꯌꯦꯡꯉꯣꯕ ꯁꯤꯗ ꯌꯥꯎꯔꯤꯕ ꯀ꯭ꯔꯤꯁꯇꯜ ꯃꯌꯥꯝꯁꯦꯀꯣ ꯁꯤꯁꯦ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯑꯩ ꯏꯁꯥꯒꯤ ꯌꯣꯟꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯊꯝꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯤ ꯂꯩꯈꯤꯕ ꯄꯣꯠꯅꯦꯀꯣ ꯁꯤꯇ꯭ꯔꯤꯟ ꯀꯥꯏꯅ ꯌꯦꯡꯉꯣꯕ ꯁꯤꯒꯤ ꯁꯤꯇ꯭ꯔꯤꯟꯁꯦ ꯃꯁꯛꯁꯦ ꯌꯦꯡꯉꯣꯀꯣ ꯍꯥꯏꯗꯤ ꯄ꯭ꯂꯥꯁꯇꯤꯛꯅꯦꯕ ꯄꯨꯔꯥ ꯁꯤꯟꯊꯦꯇꯤꯛꯀꯤ ꯇꯥꯏꯞ ꯇꯧꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯄꯤꯔꯤꯕ ꯁꯤꯇ꯭ꯔꯤꯟꯁꯤꯅ ꯁꯤꯒꯤ ꯁꯤꯇ꯭ꯔꯤꯟꯁꯤꯅꯦꯕ ꯁꯤ ꯑꯩꯈꯣꯏꯅꯀꯣ ꯁꯤ ꯔꯁꯤꯌꯟ ꯁꯤꯇ꯭ꯔꯤꯟꯅ ꯍꯥꯏꯀꯣ ꯅꯨꯡꯁꯦ ꯈꯦꯠꯅꯩꯑꯕ ꯌꯥꯝꯅ ꯁꯤꯒꯤ ꯑꯅꯤꯁꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯤꯂꯤꯡ ꯄ꯭ꯔꯣꯄꯔꯇꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤꯅꯀꯣ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯜ ꯍꯥꯏꯔꯒꯗꯤ ꯍꯤꯂꯤꯡ ꯈ꯭ꯔꯤꯁꯇꯜ ꯉꯥꯛꯇꯅꯦꯕ ꯄꯤꯔꯤ ꯃꯌꯥꯝꯁꯦ ꯍꯤꯂꯤꯡ ꯈ꯭ꯔꯤꯁꯇꯜ ꯑꯩꯅ ꯍꯤꯂꯤꯡ ꯈ꯭ꯔꯤꯁꯇꯜꯗꯤ ꯂꯩꯔꯒ ꯍꯥꯏꯗꯤ ꯌꯦꯡꯕꯗꯗꯤ ꯈꯪꯗꯦ ꯌꯦꯡꯕꯗꯗꯤ ꯆꯞ ꯃꯥꯟꯅꯒꯅꯤꯕ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯤꯕ ꯃꯇꯝꯗꯀꯣ ꯑꯁꯦꯡꯕꯗꯨꯅꯦ ꯍꯦꯟꯅ ꯈꯜꯂꯒꯀꯣ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯅ ꯌꯣꯜꯂꯤꯁꯤꯅ ꯍꯦꯛꯇ 100% 200% ꯁꯦꯡꯉꯦ ꯈꯣꯠꯂꯦ ꯍꯥꯏꯕꯩ ꯋꯥ ꯅꯠꯇꯕ ꯁꯝ ꯀꯩꯅꯣ ꯈꯔꯗꯤ ꯌꯥꯎꯔꯤꯗꯅꯀꯣ ꯄ꯭ꯌꯣꯔꯤꯇꯤꯒꯤ ꯂꯦꯚꯦꯜꯗ ꯍꯥꯏꯅ ꯍꯥꯏꯔꯛꯑꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯤꯗ ꯍꯥꯏꯗꯤ ꯑꯦꯃꯦꯊꯤꯁ ꯀꯥꯏꯅ ꯍꯥꯏꯔꯁꯦꯀꯣ ꯁꯤꯗꯁꯨ ꯌꯥꯎꯔꯤꯀꯣ ꯑꯦꯃꯦꯊꯤꯁꯁꯦ ꯌꯦꯡꯉꯨꯀꯣ ꯁꯤꯗ ꯁꯤꯒꯤ ꯑꯦꯃꯦꯊꯤꯁꯁꯤꯒ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯎꯗꯤ ꯑꯣꯏꯕꯩ ꯇꯥꯏꯞꯇ ꯑꯃ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯄꯤꯔꯤꯕ ꯑꯦꯃꯦꯊꯤꯁꯁꯤꯒ ꯌꯦꯡꯉꯣꯕ ꯁꯤꯁꯤꯅ ꯑꯩꯅ ꯊꯝꯕꯅꯤꯀꯣ ꯍꯥꯏꯗꯤ ꯃꯆꯨ ꯑꯅꯤꯁꯤꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯌꯦꯡꯉꯣꯕ ꯑꯗꯨꯗꯨꯅ ꯖꯦꯅꯨꯏꯟ ꯕꯥꯌꯔꯒꯨꯝꯕꯗꯒꯤ ꯂꯩꯌꯣꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦꯅ ꯑꯣꯟꯂꯤ ꯂꯨꯄꯥ 100-200 ꯈꯛꯇꯪꯒꯤ ꯗꯤꯐ꯭ꯔꯦꯟꯁ ꯂꯩ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯑꯗꯣꯝꯗ ꯆꯠꯇꯕ ꯍꯥꯏꯗꯤ ꯑꯩꯗꯣ ꯐꯒꯦꯅ ꯈꯜꯂꯒ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯈꯪꯕ ꯃꯐꯝꯗꯒꯤ ꯂꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯀ꯭ꯔꯤꯁꯇꯜꯒꯨꯝꯕ ꯂꯧꯕ ꯃꯇꯝꯗ ꯑꯈꯪꯕ ꯃꯐꯝ ꯃꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯀꯤ ꯀ꯭ꯔꯤꯁꯇꯜ ꯀꯥꯏꯅ ꯂꯩꯕꯅꯦꯀꯣ ꯔꯦꯀꯤ ꯀ꯭ꯔꯤꯁꯇꯜꯁꯦ ꯌꯥꯝ ꯆꯥꯎꯅꯗꯤ ꯂꯩꯕꯅꯦ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠ ꯀꯩꯀꯥ ꯑꯗꯨꯗ ꯍꯥꯏꯗꯤ ꯊꯥꯔꯛꯄ ꯃꯇꯝꯗꯀꯣ ꯑꯁꯦꯡꯕ ꯄꯣꯠ ꯊꯥꯔꯛꯇꯦꯕ ꯃꯣꯏꯁꯦꯀꯣ ꯑꯁꯦꯡꯕ ꯄꯣꯠ ꯊꯥꯔꯛꯇꯦꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯔꯦꯀꯤ ꯀ꯭ꯔꯤꯁꯇꯜꯗ ꯆꯦꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯀ꯭ꯔꯤꯁꯇꯜ ꯇꯧꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯄꯣꯠ ꯑꯣꯏꯅ ꯊꯥꯔꯛꯑꯦꯕ ꯑꯩ ꯍꯥꯏꯁꯦ ꯁꯤꯟꯊꯦꯇꯤꯛ ꯑꯣꯏꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯇꯥꯏꯞꯇ ꯇꯧꯔ ꯈꯣꯠꯂꯒ ꯑꯗꯨꯅꯤꯗ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯤꯔꯤꯁꯤꯅ ꯑꯃꯨꯛ ꯑꯩ ꯏꯁꯥ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯔ ꯃꯇꯨꯡꯗ ꯃꯤꯉꯣꯟꯗ ꯄꯤꯕꯅꯦꯕ ꯁꯤꯁꯦ ꯌꯥꯔꯦꯀꯣ ꯀꯥꯟꯅꯒꯅꯤꯀꯣ ꯑꯣꯟꯂꯥꯏꯟ ꯊꯕꯛ ꯇꯧꯕꯅꯤ나 ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯁꯨꯝ ꯐꯠꯇꯕ ꯍꯥꯏꯔꯛꯄꯗꯣ ꯍꯥꯏꯗꯤ ꯀꯤꯕꯅꯤꯅ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯍꯥꯏꯗꯤ ꯆꯣꯞꯄ ꯈꯣꯠꯄꯗꯣ ꯄꯥꯝꯗꯦꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯗꯨꯅ ꯌꯥꯔꯤꯉꯩ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯀ꯭ꯔꯤꯁꯇꯜꯁꯦ ꯕꯦꯁ ꯀ꯭ꯔꯤꯁꯇꯜꯅꯦꯅ ꯇꯧꯔ ꯄꯤꯕꯅꯤꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯑꯐꯕ ꯃꯐꯝꯗꯒꯤ ꯂꯩꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯅꯧꯕꯁꯨ ꯂꯥꯛꯇꯣꯔꯦꯀꯣ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯁꯦ ꯀꯔꯝꯕ ꯀ꯭ꯔꯤꯁꯇꯜ ꯑꯅꯧꯕꯒꯨꯝꯕ ꯁꯤꯟꯅꯤꯡꯉꯦ ꯀꯁꯇꯃꯥꯏꯖꯦꯁꯟ ꯀꯣ ꯀꯁꯇꯃꯥꯏꯖꯦꯁꯟ ꯁꯤꯟꯅꯤꯡꯉꯦꯅ ꯈꯜꯂꯦ ꯀꯁꯇꯃꯥꯏꯖꯁꯤꯗ ꯍꯥꯏꯗꯤ ꯀꯔꯝꯕ ꯑꯩꯅ ꯀꯣꯝꯕꯣ ꯑꯃꯗꯤ ꯁꯦꯝꯒꯅꯤꯀꯣ ꯀꯣꯝꯕꯣꯁꯦ ꯀꯃꯥꯏꯅ ꯇꯧ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯀꯣꯝꯕꯣ ꯑꯃ ꯁꯦꯝꯒꯦ ꯇꯧꯅꯦꯕ ꯑꯗꯨꯗꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯥꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯍꯥꯏꯗꯤ ꯃꯦꯁꯦꯖ ꯊꯥꯔꯛꯄꯅꯤ ꯈꯪꯗꯦ ꯌꯨꯝꯗ ꯚꯤꯖꯤꯠ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯤꯌꯣꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯒꯦꯕ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯅꯤꯗꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯃꯅꯤ ꯃꯦꯒꯅꯦꯠ ꯍꯥꯏꯔꯒ ꯃꯅꯤ ꯃꯦꯒꯅꯦꯠ ꯈꯛꯇꯪ ꯁꯤꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯕꯗꯀꯣ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯁꯇꯃꯥꯏꯖ ꯄ꯭ꯔꯤ ꯑꯣꯔꯗꯔꯒꯨꯝꯕ ꯇꯧꯕꯤꯌꯣꯀꯣ ꯑꯗꯨꯝꯕꯗꯨꯗꯤ ꯄ꯭ꯔꯤ ꯑꯣꯔꯗꯔ ꯇꯧꯕꯤꯌꯣ ꯌꯥꯔꯒꯗꯤ ꯗꯦꯠ 10 ꯃꯃꯥꯡꯁꯤꯗ ꯇꯧꯕꯤꯌꯣ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯂꯣꯏꯅ ꯀꯁꯇꯃꯥꯏꯖ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯩ ꯏꯁꯥ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯑꯗꯨꯝ ꯄꯥꯏꯔꯛꯅꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯁꯇꯃꯥꯏꯖꯁꯤꯗ ꯑꯩꯅ ꯍꯟꯗꯛꯀꯤ ꯄꯤꯒꯦꯅ ꯇꯧꯔꯤꯁꯦꯀꯣ 5 ꯀꯁꯇꯃꯥꯏꯖ ꯕ꯭ꯔꯦꯁꯂꯦꯠꯀꯨꯝꯕ ꯑꯣꯏꯅꯤꯀꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯍꯟꯒꯤ ꯑꯣꯏꯔꯣ ꯏꯃꯥ ꯕꯕꯥꯒꯤ ꯑꯣꯏꯔꯣ ꯑꯉꯥꯡꯒꯤ ꯑꯣꯏꯔꯣꯀꯣ ꯑꯗꯨꯃꯥꯏꯅ 5 ꯀꯁꯇꯃꯥꯏꯖ ꯕ꯭ꯔꯦꯁꯂꯦꯠ ꯑꯗꯒꯤ ꯑꯇꯩ ꯃꯆꯥ ꯃꯁꯨ ꯈꯔꯒ ꯑꯗꯨꯃꯥꯏꯅ ꯃꯤꯛꯁ ꯑꯞ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯒꯦꯅ ꯈꯜꯂꯤꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄ ꯌꯥꯅꯤ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯄꯨꯂꯞ ꯂꯧꯅꯤꯡꯕꯒ ꯂꯩꯔꯒꯗꯤꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯀꯩꯅꯣ ꯇꯧꯔꯁꯤꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯥꯔꯠ ꯅꯝꯕꯔ 1 ꯀꯥꯔꯠ ꯅꯝꯕꯔ 2 ꯀꯥꯔꯠ ꯅꯝꯕꯔ 3 ꯑꯃ ꯆꯨꯁ ꯇꯧꯕꯤꯔꯁꯦꯀꯣ ꯁꯤꯗꯒꯤ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯀꯣ ꯑꯍꯥꯟꯕ ꯀꯣ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯂꯥꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯥꯛꯏꯕ ꯀꯥꯔꯠꯁꯦꯀꯣ ꯁꯨꯝ ꯐꯩꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯁꯦꯀꯣ ꯍꯥꯏꯗꯤ ꯋꯦꯜ ꯑꯣꯏꯅ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯋꯦꯜ ꯍꯥꯏꯔꯒꯗꯤ ꯂꯟ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯑꯣꯏꯅ ꯆꯪꯉꯛꯄꯒꯨꯝꯕ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯒꯤ ꯑꯩꯅ ꯆꯠꯇꯣꯔꯤꯕ ꯇꯧꯗꯣꯔꯤꯕꯗꯨꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯥꯟꯅꯕ ꯄꯤꯕ ꯑꯣꯏꯅ ꯇꯧꯏꯀꯣ ꯑꯅꯤꯁꯨꯕꯁꯤꯅꯀꯣ ꯍꯥꯏꯗꯤ
wakan phattaba khanbani khangde surrounding phattabani khangde adumai tar kitang energy singa si se negative oiba ko negative oibanina hadi ko aina yaringai hadi cleansing gi kai gi pot kum basum tawba yai ko Thursday ojaraga su cleansing gi en haraga di akoi rock salt khatang happy ba ko low feel tawraga di yamna low feel tawraga di natraga hadi hala kanda horen long karpur gumba kai gumba numai na mai gumba thadok ba yingjen ba khosan ba ina haraga surrounding da su dum akoi gi office ta ga su leina ko mi se dum aina aingon da growth leraga di yingjen ba mi se adum leidi legalena ko hadi mi se phara agadi pharak padugi matung da ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯔꯛꯄꯒꯤ ꯍꯧꯅ ꯁꯥꯅꯦꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯩ ꯑꯃ ꯊꯥꯜꯂꯦ ꯃꯩ ꯊꯥꯟꯕ ꯃꯇꯝꯁꯤꯗ ꯅꯨꯡꯗꯥꯡꯗ ꯕꯜꯕ ꯑꯃ ꯑꯃꯝꯕ ꯖꯒꯥꯗ ꯕꯜꯕ ꯑꯃꯅ ꯇꯨꯃꯤꯠ ꯀꯥꯡ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯄꯥꯏꯁꯤꯜꯂꯛꯇ꯭ꯔꯥ ꯇꯨꯃꯤꯠ ꯀꯥꯡ ꯄꯥꯏꯁꯤꯜꯂꯛꯑꯦꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯉꯥꯟꯕꯗꯨꯗꯤ ꯃꯨꯠꯇꯦꯗꯅ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯩꯝꯇ ꯈꯟꯒꯅꯣ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯁꯣꯝꯗꯣ ꯒ꯭ꯔꯣꯠ ꯇꯧꯔꯛꯏꯅꯦꯕ ꯒ꯭ꯔꯣꯠ ꯇꯧꯔꯛꯑꯒꯗꯤ obviously ꯍꯥꯏꯗꯤ ꯌꯦꯡꯁꯤꯜꯂꯛ ꯇꯥꯕꯅꯦ ꯃꯌꯥꯝꯅ ꯑꯗꯨꯗꯨꯅ ꯑꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯒ꯭ꯔꯣ ꯇꯧꯔꯤꯅꯤꯀꯣ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯜꯂꯣꯕ ꯍꯥꯏꯗꯤ ꯂꯣ ꯐꯤꯜ ꯇꯧꯕꯒꯤ ꯃꯍꯨꯠꯇꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯤꯅ ꯑꯃꯨꯛ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯀꯩꯅꯣꯝꯃ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯆꯠꯀꯦ ꯇꯧꯒꯦ ꯈꯜꯂꯒ ꯂꯩꯕ ꯉꯁꯤꯀꯣ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥ ꯀꯥꯏꯅ ꯈꯟꯖꯥꯟꯅꯔꯒ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ just go for it ꯆꯠꯄꯤꯌꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯧꯕꯤꯌꯣ ꯆꯪꯕꯤꯌꯣ ꯀꯥꯟꯅꯒꯅꯤꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦ ꯇꯥꯏꯃꯤꯡꯁꯦ ꯍꯥꯏꯐꯦꯠ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 43ꯇꯒꯤꯅ ꯄꯨꯡ 7ꯒ ꯃꯤꯅꯤꯠ 3 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯑꯌꯨꯛꯀꯤꯁꯤꯅ ꯑꯗꯒꯤ ꯑꯃꯨꯛ 7ꯒ ꯃꯤꯅꯤꯠ 43ꯇꯒꯤꯅ ꯄꯨꯡ 11ꯒ ꯀꯩꯅꯣ 7ꯒ ꯃꯤꯅꯤꯠ 43ꯇꯒꯤꯅ ꯄꯨꯡ 1ꯒ 11 ꯅꯠꯇꯦꯀꯣ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 45 ꯐꯥꯎꯕ ꯂꯩꯔꯦ ꯑꯗꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤꯅ 3ꯒ ꯃꯤꯅꯤꯠ 5ꯗꯒꯤꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 43 ꯐꯥꯎꯕ ꯂꯩꯔꯦ ꯑꯗꯩ ꯑꯍꯤꯡꯒꯤꯅ 11ꯒ ꯃꯤꯅꯤꯠ 3ꯗꯒꯤꯅ 12ꯒ ꯃꯤꯅꯤꯠ 43 ꯐꯥꯎꯕ ꯂꯩꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤꯅ 2ꯒ ꯃꯤꯅꯤꯠ 16ꯗꯒꯤꯅ next day ꯃꯊꯪꯒꯤꯀꯣ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 43 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯦ ꯉꯁꯤꯒꯤ ꯊꯦꯡꯛ ꯌꯨ